ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯀꯅꯥꯝꯇꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯝꯍꯩꯕꯗ ꯀꯣꯜ ꯇꯧꯏ꯫ "ꯍꯜꯂꯣ ꯄꯥꯝꯍꯩꯕ? ꯑꯣ, ꯅꯪ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ꯫ ꯄꯥꯝꯍꯩꯕ, ꯑꯩ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯦ, ꯑꯩꯒ ꯁꯅꯥꯔꯩꯒ ꯈꯛ ꯅꯠꯇꯅ꯫ ꯅꯪ ꯑꯉꯥꯡꯗꯣ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯒꯦ." ꯄꯥꯝꯍꯩꯕꯗꯤ ꯍꯥꯏꯈꯤꯕ ꯋꯥꯉꯥꯡꯅ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯨꯅ ꯂꯣꯟꯅ ꯃꯅꯨꯡꯗ ꯂꯧꯇꯨꯅꯔꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯆꯥꯒꯤ ꯃꯔꯥꯏꯕꯛ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯝꯍꯩꯕ, ꯀꯔꯤꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ DSP ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗ ꯌꯥꯎꯗꯨꯅ ꯅꯇꯣꯝꯇ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯣꯏ, ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯛꯑꯣ, ꯑꯩ ꯂꯥꯛꯀꯦ꯫ ꯑꯦꯗ꯭ꯔꯦꯁ? DSP ꯅꯤꯡꯊꯦꯝ, ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯥꯔꯛꯀꯅꯤ, ꯃꯗꯨꯗ ꯅꯪ ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯑꯃꯅ 5 ꯗꯦꯖꯁꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯈꯣ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯆꯥꯍꯧꯔꯣ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ-ꯊꯛꯅꯤ, ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯐꯥꯊꯖꯔꯒ, "ꯄꯥꯝꯍꯩꯕ, ꯑꯩ 5 ꯗꯦꯖ ꯉꯥꯏꯕ ꯄꯥꯝꯗꯦ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯃꯛ, ꯉꯁꯤꯃꯛ ꯑꯩꯉꯣꯟꯗ ꯄꯥꯡꯊꯣꯛꯑꯣ." DSP ꯅꯤꯡꯊꯦꯝ, ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ꯫ ꯄꯥꯝꯍꯩꯕ, ꯀꯨꯜ ꯗꯥꯎꯟ, ꯑꯩ 5 ꯗꯦꯖꯀꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ꯫ ꯄꯥꯝꯍꯩꯕ, ꯑꯉꯥꯡꯗꯣ ꯐꯣꯟ ꯄꯥꯏꯍꯜꯂꯣ꯫ ꯅꯄꯥ ꯅꯆꯥ ꯄ꯭ꯔꯦꯝ ꯄꯣꯛꯅꯒꯦ ꯍꯥꯏꯔꯤꯔꯣ? ꯁꯦ ꯑꯕꯦꯝꯃ, ꯅꯣꯏ ꯅꯄꯥꯒꯤ ꯐꯣꯟ ꯄꯥꯏꯌꯨꯁꯦ꯫ "ꯄꯄꯥ!" ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ, "ꯖꯨꯟ, ꯏꯆꯥꯊꯣꯏ." ꯖꯨꯟ ꯀꯞꯂꯤ, "ꯄꯄꯥ, ꯉꯔꯥꯡꯗꯒꯤ ꯄꯄꯥ ꯅꯪꯒ ꯃꯃꯥꯆꯥꯒ ꯎꯗꯕꯗꯣ ꯑꯩ ꯀꯞꯅꯤꯡꯉꯤ꯫ ꯄꯄꯥ, ꯅꯣꯏꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ." ꯖꯨꯟ, "ꯄꯄꯥ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤꯌꯦ, ꯄꯄꯥꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ." ꯖꯨꯟ, "ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯐꯨꯕ꯭ꯔꯣ? ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯒꯦ?" "ꯄꯄꯥ, ꯑꯪꯀꯜ ꯍꯣꯏꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯅꯤꯡꯉꯤ꯫ ꯄꯄꯥ, ꯃꯃꯥꯆꯥ ꯂꯩꯇ꯭ꯔꯣ? ꯑꯩ ꯃꯃꯥꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦ." ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯗ ꯐꯣꯟꯗꯨ ꯄꯤ꯫ ꯁꯅꯥꯔꯩ ꯍꯔꯥꯎꯅ, "ꯑꯕꯦꯝꯃ." ꯖꯨꯟꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯄꯥꯝꯍꯩꯕꯅ ꯐꯣꯟꯗꯨ ꯃꯨꯟꯈꯤ꯫ "ꯑꯕꯦꯝꯃ, ꯖꯨꯟ." ꯅꯥꯀꯜꯗꯒꯤ, "ꯑꯪꯀꯜ, ꯐꯣꯟꯗꯣ ꯄꯤꯕꯤꯌꯨ, ꯑꯩ ꯃꯃꯥꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦꯕ, ꯑꯪꯀꯜ ꯄ꯭ꯂꯤꯖ." ꯁꯅꯥꯔꯩ ꯀꯞꯂꯒ, "ꯄꯥꯝꯍꯩꯕ, ꯑꯉꯥꯡꯗꯨꯗ ꯐꯣꯟꯗꯣ ꯄꯤꯌꯨ." ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯅꯪꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ? ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕ ꯐꯣꯟꯗꯣ ꯀꯛꯈꯤ꯫ ꯚꯥꯅꯨꯅ, "ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯊꯥꯕꯜꯂꯩꯒꯤ ꯀꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯅꯣ? ꯑꯗꯨꯛ ꯄꯤꯛꯈ꯭ꯔꯕ, ꯆꯥꯕ ꯊꯛꯄ, ꯇꯨꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯉꯥꯡꯗꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯍꯟꯒꯅꯤ ꯊꯥꯈ꯭ꯔꯤꯗꯨꯕꯣ? ꯅꯣꯏꯁꯦ ꯅꯁꯥ ꯀꯣꯝꯊꯣꯛꯄꯒꯤꯗ ꯈꯜꯂꯤꯍꯦ." ꯅꯤꯡꯊꯦꯝꯅ, "ꯏꯅꯦ, ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯖꯅꯤ." ꯅꯤꯡꯊꯦꯝ, "ꯃꯗꯨ ꯌꯥꯔꯣꯏꯅꯦ." "ꯏꯅꯦ ꯃꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯌꯥꯝ ꯊꯨꯅ ꯏꯁꯨꯗꯣ ꯂꯧꯔꯒꯅꯦ ꯌꯨꯝꯗ ꯊꯝꯃꯨ." "ꯍꯣꯏ ꯏꯅꯦ." ꯅꯤꯡꯊꯦꯝ ꯚꯥꯅꯨꯒꯤ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯉꯥꯡ ꯍꯜꯂꯛꯇꯦ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯒꯦꯅ꯫ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯔꯤ ꯃꯇꯥ ꯑꯃꯒꯤꯗ ꯂꯩꯔꯦ, ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯁ꯭ꯀꯨꯜ ꯂꯦꯞꯍꯜꯂꯒꯦ ꯈꯨꯝꯃꯛꯈꯤ꯫ ꯅꯨꯡꯊꯤꯜꯅꯤ, ꯒꯦꯠꯇ ꯔꯟꯖꯟꯅ, "ꯖꯨꯒꯤꯟ, ꯅꯣꯏ ꯁꯔ ꯂꯩꯈꯤꯕ꯭ꯔꯣ?" ꯖꯨꯒꯤꯟꯅ, "ꯁꯔ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ." "ꯑꯦ, ꯀꯅꯥ ꯆꯠꯈꯤꯕ? ꯃꯇꯣꯝꯇꯔꯣ?" "ꯍꯣꯏ, ꯗ꯭ꯔꯥꯏꯚꯔ ꯐꯥꯎꯕ ꯄꯨꯈꯤꯗꯦ ꯇꯥꯃꯣ, ꯃꯦꯗꯥꯝꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ."
Ranjanna ngasibu akhoi Jungi birthday natro aduga kaimta langbasu ude kaigino Doctor Jundi yumda leite ngarang school dagi halaktre thiba phangde na tawraga madam thabalegi mari mata amagida leiri ngarang di akhoi puna pakatna rubani thabalegi kana mari mata da angang lekiba ningthemna suti lorisina kaige makhoi gise manung da wama leramni Ranjan ngahak wakal khalingai da ningthem magi gari da thawjalai gari dagi kumtharaga sumangda ichau chauna lepiba Ranjan du phau ude wakal lamada unglingai imungda jangki ge dawi ningthem ngakna bhai nangla amiro changsi imungda ningthengi maithongdo imak maksali sofa duda phamdaduna sana chani da simlo chaga lai jun da kauthuro jun yumda leite kadai lekraba thabalagi machi singamagi mayumda numit mangani tarani thamnuge na pukri thabalagi kana mache kari lamda ningthemna bai nang khangloi hek pukminabadi mache di nate makhura sing gi machane thabalaisu lekidabuda sumangangdo nungsiduna manga tarani leheluge habuda aisu hoi haidokraba bai thabalagi aina khangdaba mache bai oida mangangano ai mitop nate nanga thabalagi gi maramda aina khangdaba kari yauge hayo thabalagi ni haibada nang aina tana kana mache no lerise ningthem pakhuma mata pirakte Ranjan langtaknana ningthem nangonda nei hanglise jun kadai lege sengna kumo angang do nangna kadai thamkrage ba Ranjanna ningthemgi masado paida nomi ningthem sauna laure jun angang karino noina engonda ki pamlise amala angang amana phone tarukle jun kadai le nakhoibu aigi kari orige jungi kana orige ai jungi mapane aina ichagi wariba nuksirisidagi nakhoine helabro jundo ai ichado mapaina senajage nakhoi aduda maku thingilakano yaurakano chatkro inaksidagi kanamta lebiranu Ranjan ngakna ningthemgi matoktoda yengi nungaitana aise mitopni jungi kanasu nate phare nangi apambada yelaroi hagotuna chatke tawi amuk mamaido lesilaga ningthemda yenglaga bai simade hage taw aina nangbu pukminaba ichilinaugum nungsirakibani chak pukham amata da chaminaduna arotpa mata thamnadana ibani pikningaidagi loinarakpani aduga junbusu aigi icha thoidagi nungsibadagi tadana nungsiki aigi thawna yadabagi nungtigi icha jungi awa nungai hangba ngamkidabani ngasidi icha dugi birthday ne haraw icha ne inba cake charuge icha ge khudolwa piruge khanduna yumsida laklibaibu mitok whelaba phare ei amukhana nangi yumsida laklaroi Ranjan hagotuna chatnaba thoklei sanare cha tray do pairaga Daranjan cha thakise sanare nabung cha thaklaroi yumse ahongbana pik thalamle matam amagi aigi marup ningthengdusu leiramdre ningthem Ranjana jatkibado mapi sinthatuna yenghowe bai nang aibu waroganuko ai tophum khangdabagi kana nate khanduna nangda wai khara hena haikre aisu khangi nang ni chabu kyamuk nungsiba kyamuk yam khanbi bai bado ai nakhoi mayam gi pakum bi bada chokthare ai ichagi thawai gi khallaga nakhoi pumna makta minamba oidab ngangle masinatana ai gi labi leitri numit mangani do ningthem chani dakni khangdana lekre Sanarai ayuk nganta hagotuna asengba phi setuna duppu cha tawi Isor nangna mapa machabu awabadagi kanbiyu ko aina thamoi singna nijari
ꯅꯤꯡꯊꯦꯝꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯨꯜꯁꯤꯕꯣꯡꯗꯒꯤ ꯅꯨꯡꯁꯤꯔꯕ ꯙꯨꯞ ꯃꯅꯝꯗꯨꯗ ꯃꯥꯌꯣꯛꯅꯩ꯫ ꯃꯥꯁꯨ ꯏꯁꯣꯔꯕꯨ ꯃꯄꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯩ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨꯀꯣ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯗ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯄꯥꯝꯍꯩꯕꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏ꯫ ꯉꯁꯤꯗꯤ ꯃꯆꯥ ꯎꯔꯅꯤ ꯈꯟꯖꯗꯨꯅ ꯃꯥꯏꯊꯣꯡꯗꯣ ꯈꯖꯤꯛ ꯉꯥꯟꯊꯣꯛꯏ꯫ ꯁꯅꯥꯔꯩꯅ, ꯗꯗꯥ ꯆꯥꯛ ꯆꯥꯔꯁꯤꯔꯥ? ꯏꯆꯥ ꯍꯜꯂꯛꯄꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ꯫ ꯉꯥꯍꯩ ꯊꯣꯡꯕꯗꯣ ꯏꯆꯥꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯐꯖꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ? ꯍꯧꯂꯨꯀꯣ, ꯏꯆꯥꯅ ꯍꯔꯥꯎꯗꯨꯅ ꯆꯣꯡꯗꯧꯗꯣ꯫ ꯁꯅꯥꯔꯩ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯗꯗꯥ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯀꯣꯜ ꯂꯩ꯫ ꯍꯜꯂꯣ ꯄꯥꯝꯍꯩꯕ꯫ DSP, ꯅꯁꯥꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯤ ꯂꯣꯏꯅꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯑꯩ ꯀꯗꯥꯏꯗ ꯂꯥꯛꯎꯒꯦ? ꯈꯣꯌꯥꯊꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯐꯥꯎ ꯅꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯎ꯫ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯤꯡꯊꯦꯝ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯊꯣꯡꯖꯤꯟꯅ ꯂꯦꯞꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯖꯩ꯫ ꯅꯤꯡꯊꯦꯝ ꯁꯤꯟꯊꯔꯤꯕ ꯁꯅꯥꯔꯩꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯁꯅꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯀꯞꯀꯅꯨꯁꯦ꯫ ꯉꯁꯤꯗꯤ ꯖꯨꯟꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯔꯛꯂꯗꯧꯅꯤ꯫ ꯁꯅꯥꯔꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ, ꯅꯤꯡꯊꯦꯝꯕꯨ ꯈꯥꯝꯕꯗꯤ ꯉꯝꯗꯅ꯫ ꯗꯗꯥ꯫ ꯖꯤꯠꯅ, ꯁꯔ, ꯁꯣꯗꯨ ꯄꯤꯕꯤꯔꯛꯎ꯫ ꯖꯤꯠ, ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ, ꯏꯇꯣꯝꯇ ꯐꯠ ꯆꯠꯂꯨꯔꯒꯦ꯫ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯣ ꯈꯣꯌꯥꯊꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯐꯥꯎ ꯌꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯣ ꯈꯔ ꯊꯧꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯚꯔꯅꯥ ꯑꯉꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯊꯧꯔꯒ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯀꯅꯤ꯫ ꯂꯝꯕꯤ ꯂꯝꯐꯥꯡ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯐꯣꯟ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯇꯧꯔꯒ ꯐꯣꯟꯗꯣ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯅꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯐꯣꯟ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯃꯗꯨꯗ ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯅꯤꯡꯊꯦꯝꯅ ꯊꯧꯔꯤꯕ ꯕꯔꯅꯥꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯤ ꯑꯃ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯗꯨꯅ ꯃꯃꯥꯡ ꯆꯤꯡꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ꯫ ꯒꯥꯔꯤꯗꯣ ꯁꯟꯖꯦꯟꯊꯣꯡ ꯂꯥꯟꯊꯣꯛꯄꯗ ꯅꯤꯡꯊꯦꯝ ꯀꯣꯜ ꯂꯥꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯊꯧꯔꯝꯕ ꯒꯥꯔꯤ ꯃꯆꯥꯗꯣ ꯀꯗꯣꯝꯗ ꯊꯧꯈꯤꯕꯅꯣ ꯎꯍꯧꯗ꯭ꯔꯦ꯫ ꯐꯣꯟꯗꯒꯤ, ꯅꯤꯡꯊꯦꯝ, ꯒꯥꯔꯤꯗꯣ ꯋꯥꯡꯈꯩ ꯕꯖꯥꯔ ꯊꯝꯂꯝꯂꯒ ꯕꯤꯠ ꯕꯦꯛ ꯑꯃ ꯈꯥꯝꯂꯝꯒꯅꯤ, ꯃꯗꯨ ꯊꯧꯔꯒ ꯂꯥꯛꯎ꯫ ꯃꯃꯥꯡꯗ ꯒꯥꯔꯤ ꯂꯩꯔꯦ꯫ ꯅꯤꯡꯊꯦꯝ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯗꯨꯗꯒꯤ ꯋꯥꯡꯈꯩꯔꯣꯝꯗ ꯊꯧꯔꯛꯏ꯫ ꯋꯥꯡꯈꯩ ꯕꯖꯥꯔ ꯌꯧꯔꯛꯄꯗ ꯕꯤꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯃꯨꯛ ꯊꯧꯔꯒ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯕꯨꯂꯦꯠꯇꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯩ꯫ ꯀꯣꯡꯕꯔꯣꯝꯗ ꯑꯁꯨꯝ ꯊꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯅꯤꯡꯊꯦꯝ ꯀꯣꯛꯄꯨ ꯉꯥꯎꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯌꯥ ꯑꯃꯗꯤ ꯌꯧꯔꯦ꯫ ꯕꯨꯂꯦꯠꯇꯨꯗꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ, ꯆꯤꯡꯗꯨ ꯀꯥꯈꯠꯂꯣ, ꯈꯔ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯔꯝꯒꯅꯤ꯫ ꯅꯤꯡꯊꯦꯝ ꯆꯤꯡꯗꯨ ꯋꯥꯅ ꯀꯥꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯆꯤꯡꯁꯤꯕꯨ ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ꯫ ꯃꯁꯤ ꯕꯥꯔꯨꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯁꯨꯝ ꯀꯥꯈꯠꯈꯤꯕꯅ ꯆꯤꯡꯊꯛꯀꯤ ꯈꯔ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯖꯒꯥ ꯑꯃꯗ ꯆꯤꯌꯔ ꯊꯥꯗꯨꯅ ꯃꯤ ꯑꯃ ꯐꯝꯂꯝꯕ ꯎꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯑꯉꯝꯕ ꯀꯥꯔꯛꯄꯗ ꯆꯥꯛꯅꯒ ꯆꯥꯗꯕꯒ ꯃꯁꯥꯗ ꯋꯥꯔꯦ꯫ ꯆꯤꯌꯔꯗ ꯐꯝꯂꯤꯕ ꯃꯤꯗꯣ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯅꯥ! ꯁꯅꯥꯔꯩ ꯈꯖꯤꯛꯐꯥꯎ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯇꯦ꯫ ꯅꯥꯀꯟꯗꯒꯤ ꯄꯥꯝꯍꯩꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ DSP ꯅꯤꯡꯊꯦꯝ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯗ ꯌꯦꯡꯂꯝꯕꯗꯣ ꯄꯥꯝꯍꯩꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯄꯥꯝꯍꯩꯕꯗ ꯆꯣꯡꯁꯤꯟꯈꯤ꯫ ꯖꯨꯟꯗꯤ? ꯖꯨꯟ ꯀꯗꯥꯏ ꯂꯩꯒꯦ? ꯄꯥꯝꯍꯩꯕꯅ, ꯀꯨꯜ ꯗꯥꯎꯟ DSP꯫ ꯄꯥꯝꯍꯩꯕꯒꯤ ꯀꯣꯂꯔꯗꯨ ꯄꯥꯏꯔꯒ, ꯄꯥꯝꯍꯩꯕ, ꯑꯉꯥꯡꯗꯣ ꯀꯗꯥꯏ ꯂꯩ ꯍꯥꯏꯌꯨ꯫ ꯄꯥꯝꯍꯩꯕ, ꯇꯥꯕ꯭ꯔꯥ? ꯄꯥꯝꯍꯩꯕ ꯐꯣꯟꯗꯨ ꯅꯤꯡꯊꯦꯝꯗ ꯄꯤꯔꯛꯏ꯫ ꯍꯜꯂꯣ, ꯄꯄꯥ, ꯑꯩ ꯌꯨꯝꯗ ꯂꯩꯌꯦ꯫ ꯄꯄꯥ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯖꯨꯟ, ꯄꯄꯥꯒꯤ ꯖꯨꯟ꯫ ꯖꯨꯟ ꯄꯦꯔꯤ ꯄꯦꯔꯤ, ꯄꯄꯥ, ꯃꯃꯥꯆꯥꯁꯨ ꯄꯄꯥꯁꯨ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯣꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯕ? ꯖꯨꯟ,
ꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯀꯞꯄ ꯌꯥꯗꯦ ꯀꯀꯥ ꯖꯨꯒꯤꯟ ꯍꯣꯏꯒꯅꯦ ꯂꯩꯔꯝꯃꯨ ꯄꯄꯥꯒ ꯃꯃꯥꯆꯥꯒ ꯂꯥꯛꯅꯗꯧꯅꯤ ꯄꯄꯥ ꯑꯩ ꯀꯀꯥ ꯆꯥꯎꯕꯒ ꯂꯩꯒꯦ ꯀꯀꯥꯅ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯄꯅꯤ ꯅꯤꯡꯊꯦꯝꯗꯒꯤ ꯐꯣꯟꯗꯣ ꯄꯥꯝꯍꯩꯕꯅ ꯂꯧꯈꯤ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩ ꯅꯨꯄꯥ ꯑꯅꯤꯅ ꯅꯤꯡꯊꯦꯝꯒꯤ ꯈꯨꯠꯇꯣ ꯇꯨꯡꯗ ꯄꯨꯟꯁꯤꯜꯂꯤ ꯄꯥꯝꯍꯩꯕ ꯅꯣꯡꯃꯩꯗꯣ ꯁꯅꯥꯔꯩꯗ ꯄꯤ ꯁꯅꯥꯔꯩ ꯅꯣꯡꯃꯩꯗꯣ ꯂꯣꯛ ꯇꯧꯔꯒ ꯆꯤꯡꯏ ꯅꯤꯡꯊꯦꯝ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯁꯅꯥꯔꯩꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯔꯩꯅ ꯄꯥꯝꯍꯩꯕ ꯑꯩꯁꯦ ꯅꯇꯩꯃꯅꯤ ꯅꯪꯒꯤ ꯑꯗꯨꯝꯕ ꯊꯛ ꯈꯥ ꯈꯪꯗꯕ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯕꯤꯜꯂꯣ ꯄꯥꯝꯍꯩꯕꯅ ꯍꯣꯏ ꯅꯪ ꯑꯩꯒꯤ ꯃꯇꯝ ꯑꯃꯗ ꯏꯇꯩꯃ ꯖꯨꯂꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ DSP ꯅꯤꯡꯊꯦꯝꯒꯤ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯨꯃꯤꯠꯇꯨꯗ DSPꯒ ꯏꯇꯩꯃꯒ ꯏꯆꯤꯟꯁꯤꯅ ꯄꯟꯕꯗ ꯇꯨꯀꯠꯆꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯅꯪꯒ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯦ ꯑꯩꯗꯤ ꯂꯝꯂꯥꯟꯕꯅꯤ ꯁꯅꯥꯔꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯄꯥꯝꯍꯩ ꯅꯪ ꯉꯥꯡꯂꯤꯗꯣ ꯀꯔꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯅꯇꯩꯃ ꯑꯣꯏꯔꯤ ꯕꯤꯛꯇꯔ ꯖꯨꯂꯤ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯝꯍꯩꯕꯅ ꯕꯤꯛꯇꯔꯕꯨ ꯈꯥꯝꯃꯤ ꯕꯤꯛꯇꯔ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯥꯎ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯎ ꯈꯖꯥꯏꯗꯇ ꯅꯠꯇꯦ ꯁꯦ ꯅꯣꯡꯃꯩꯁꯤꯅ ꯑꯩꯕꯨ ꯀꯥꯞꯄꯒ ꯍꯥꯠꯂꯣ ꯃꯗꯨꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯄꯥꯝꯍꯩꯕ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯁꯦ ꯏꯌꯥꯝꯕꯗꯨꯅꯅꯦ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯅꯦ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯏꯄꯥꯗꯨꯅ ꯅꯠꯇꯦ ꯅꯪꯗꯤ ꯏꯒꯤ ꯃꯔꯤ ꯅꯠꯇꯕꯅꯤꯅ ꯏꯌꯥꯝꯕꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯎꯊꯣꯛꯈꯤꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯄꯥ ꯁꯛꯂꯕ ꯏꯌꯥꯝꯕꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯍꯥꯠꯈꯤꯕ ꯃꯥꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯀꯞꯊꯥꯔꯣꯏ ꯇꯥꯏꯕꯪꯒꯤ ꯁꯛꯇꯤ ꯀꯌꯥꯅ ꯊꯤꯡꯂꯕꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯒ ꯑꯣꯏꯔꯕꯁꯨ ꯁꯤꯟꯅꯕꯗ ꯄꯥꯝꯃꯔꯣꯏ ꯏꯇꯩꯃꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕꯗꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯂꯨꯞꯅꯅꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯛꯇ ꯇꯥꯎꯅꯕ ꯊꯥꯈꯤꯕ ꯅꯠꯇꯦ ꯂꯃꯟ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯏꯇꯩꯃꯅ ꯁꯅꯥꯔꯩ ꯄꯥꯝꯍꯩ ꯑꯩ ꯅꯨꯄꯤ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯨꯛꯆꯦꯜ ꯅꯨꯄꯥ ꯁꯤꯈ꯭ꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯅꯆꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗꯅ ꯅꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯌꯨꯝ ꯄꯥꯟꯊꯣꯛꯄꯁꯤꯕꯨ ꯀꯔꯝꯕ ꯃꯩꯇꯩ ꯅꯨꯄꯤꯅꯣ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯅꯠꯇꯅ ꯏꯇꯩꯃꯒꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕ ꯃꯤꯁꯛ ꯑꯃꯗ ꯑꯃꯨꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤ ꯅꯤꯡꯊꯦꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯇ ꯄꯪꯊꯔꯤ ꯂꯤꯟꯅ ꯃꯈꯨꯜ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ DSP ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯇꯧꯖꯔꯨꯕ ꯃꯔꯥꯟꯁꯤꯡ ꯆꯝꯖꯔꯕꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯗꯟꯗꯤ ꯄꯤꯍꯜꯂꯤ ꯍꯧꯖꯤꯛꯅ ꯏꯇꯩꯃꯗ ꯑꯃꯨꯛ ꯗ꯭ꯔꯃꯥ ꯇꯧꯔꯤ ꯆꯝꯖꯔꯕ ꯏꯌꯥꯝꯕ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯦꯝꯒꯤ ꯈꯨꯖꯜ ꯊꯧꯔꯥꯡꯗ ꯃꯥꯡꯍꯟꯈ꯭ꯔꯦ ꯐꯔꯦ ꯏꯇꯩꯃꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯆꯠꯈꯣ ꯑꯩ ꯊꯤꯡꯂꯣꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯦ ꯏꯌꯥꯝꯕ ꯏꯄꯥ ꯏꯆꯥ ꯁꯨꯞꯅꯇꯪꯒꯤ ꯅꯤꯡꯊꯦꯝꯒꯤ ꯇꯥꯠ ꯈꯔꯗ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯁꯤ ꯃꯌꯥꯏꯅ ꯁꯟꯗ ꯒꯤꯇꯥ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯅꯠꯇ꯭ꯔꯣ ꯏꯇꯩꯃ ꯑꯩꯒꯤꯗꯤ ꯏꯒꯤ ꯃꯔꯤꯅꯤꯅ ꯀꯥꯎꯕ ꯉꯝꯂꯣꯏ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ ꯏꯇꯩꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝꯒꯤ ꯑꯉꯥꯡꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯅꯤꯡꯊꯦꯝꯗꯗꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯏꯇꯩꯃꯅ ꯏꯖꯥ ꯔꯣꯁꯤꯕꯨꯗꯤ ꯏꯇꯩꯃꯒꯤ ꯂꯝꯕꯤꯗ ꯄꯨꯕ ꯌꯥꯔꯣꯏ ꯔꯣꯖꯤꯒꯤꯗꯃꯛ ꯃꯈꯨꯔꯥꯏ ꯂꯩꯔꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯁꯅꯥꯔꯩ ꯀꯞꯂꯒ ꯄꯥꯝꯍꯩꯕ ꯌꯥꯔꯦ ꯇꯣꯛꯎ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯅꯧꯅꯅ ꯄꯜꯂꯥꯅ ꯅꯇꯩꯃꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯆꯥ ꯑꯕꯦꯒ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏ ꯑꯩ ꯂꯃꯟ ꯁꯤꯡꯒꯅꯤ ꯏꯄꯥꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ DSP ꯅꯤꯡꯊꯦꯝ ꯍꯥꯠꯀꯅꯤ ꯈꯨꯠꯁꯤꯅ ꯑꯩ ꯀꯅꯥꯒꯤ ꯇꯥꯠꯇ ꯄꯪꯊꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏ ꯅꯪꯁꯨ ꯅꯨꯡꯉꯣꯟꯈ꯭ꯔꯁꯨꯅ ꯄꯥꯝꯍꯩ ꯅꯇꯩꯃꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯒꯤ ꯇꯥꯠꯇ ꯄꯪꯊꯈꯤꯕꯅꯤ ꯀꯗꯥꯏ ꯅꯣꯡꯃꯩꯗꯣ ꯄꯤꯔꯣ ꯑꯩ ꯅꯤꯡꯊꯦꯝ ꯍꯥꯠꯀꯦ
Tanjatuda, Itaima. Pamaibana Sanarigi Masado Nomi. Sanare Ikankangna. Ha! Nongmaidi. Pamai Nongmaido Piro. Aidi spinning them hatke. Pamaibana Nongmaidi Nakutapai Dudi. Nakanda Pamaiba no petona, Ningtemi Mamaido Mukun Inkalaga. The spinning them. Ngasidi Nangi Matam Lorbani. Nangi drama Loshale Pamaibana. Pamaibada Snarakladi, Apabakari Suidi Habise, Nashana Kanglama Nixiti. Nangsu Tavalegi Manakta, English Naleroko. Itema, Natobonto. Ningtem Bakana, Sanare, Nanga Kalido Lale, Sanare. Itema, Gumbirgi Piranga, Pantavagi Matam Natre. Itema Yuasangao. Sanarena. Ngakani. Aigi was ngakani. Ipuro babu captain had kiva. Aduga, Ipabu Nangi sell me hobagi langa. Wakalaina natuna sien kiva. Aibusu, look crossing the chalanba. Aigi jabusu, mapala bohenba. Madupumna makilaman, ikutsina nambu, hat like a kungani. Ningtemna, Sana, Nangi Bunukshidabo. Hayo, Sanare. Nangi wakal do na low river firicto. Tamoy do na yaning la yango. Amok tangdi. Itema, Lamuisigi wa taduna lergano. Sanare tanik labo congelda. Ay Sanare nati. Ay di Julie. Mamitegi mapisu sintha balepte. Mamito chijet isilaga sor sang holi. Trigger do kubido namte. Makolona thoglei. Tanjaduda Sanarena Ningtemda Nomaina Kapke. Sana. Sanarigi Mamito, Pangturak Padidi, Pina Tumakibana, Kanabusu Kidri. Karaja Toklaga, Masak Marangana, Angang Boy Kinga, Gentaduna, Ningtemna, Lemai the Tabdore. Ningtemna Sanare, Nambudinukshi. Sanare Makol Horna. Sanare nate Haridana. Juline. Nang the Sanare Korkano. Tabangabri. Dada, Nang Wangangan. Si Haramukasu, Numuido Capsali. Sana. Sor Matat Hunduna, Ina Pumangang Lavamokoto, Tiktokuna. Sana. Ayana Sukangi. Nang Sanaregi Saktam Loduna. Ayumda Lakibani. Nangi Wari, Punamak, Simjin Sanjan Bani Hyper. Aykangi. Adobo Aina Nambu Nuksija Rubana. Inaktaki Lapkini, Pakatuna, Domina Kangdava Sadana Lakibani. Mayamgi Mapamda Julie or Basu. Nangdi Egi Tamoye. Sana Rainy. Sana. Nangbu Nungshi. Ningtem, Lamai de Dutagi. Sanarisu, Makutagi no Mudutanaga, Lamai de Git Kamtaki. Kapna. Julie. Sanarina de. Pamai Jensen Sanare Bukonkali. Victor, Gary Erinsto, Mapam Sida, Queen Alibachumlo. Sanare Bu Samduna, Pamaibaga Victorga, Chingdagi Kumtaki. Som the Ningtem Halaktre, Jun Kapawale. Kaka, Papa the phone to Juginsu, Hanjan, Ningtemki number the call to Adobu ring the Chalaga receptor. Security Duna, Jugin. Sergi Gari Dudi, PW office Mamangda, Masadegi Kamagale Huinahai. Adudi Madi Kedoritano, Swamda Angang Sizuka Padalore. Security Kratuna, Nintembutiru, Adubu, Pangboka Walatre. Lambida, security Shinduga, Ranjanga Tingaduna, Pao do Tambadegi, Ranjan Bakatnalai. Jun Kaplaga. Uncle, Papa Manakta, Mamachasu. Kobio, Mamachagi Manakta, Chachi. Ranjana,
Jun, la'o. Uncle na soidana noi papa mama chado thigani. Kadaidano mana chatlisibo? Angangsina kanada sinaramliba. Sanare masado anabo ole. Tumina phamungda hilong hiptuna mamit usinduna lei. Pisu lepa leitana tare. Dasana, ai ngasidi dadagi laman khumi. Aigi ikutsina DSP ningthemu khale. Adubu aigi mitki pise khamba ngamdana sindharibasibu haraubagi pira awabagi pira ai kanpam khangtre. Victor na Julie Rosie ki phone paise. Ha, icha ki phone kadai piro. Harauna. Hello. Abe mama na kawrise tabro. Rosie susut kapi pakhum di pirakte. Mama gi Rosie se mama kawro icha gi nuksi khonjel do tada kuire. Rosie na nangbu na cha nuksi ba ka khanglibro tawbirakana phone gamta. Julie kapna abe nangsu namaibu mirairaba. Rosina mirairi se ainaro mamana ro kay aibu asumna pokpiramlino papana su aibu thadoktuna chatkrasu nangdi mama amoina macha nachabu senaningdeduna aibu thablaba miramsida thambiri se kaygino ai sida leningde noigi paisa mayam siga leningde ai mama gi manakta lening aina ihing chupa imabu kauduna kapkiba kayase nakhoinadi khangnamlo aibu asumna mama mapa leitaba macha amagum lehengadaba isaro taibang mafang na dringaida ima ki puknungda leningaida hatuk piramba yadra ahidi mama mapa na nungsibidraba machane. Abe Rosie mama ki pakum taba nangdringaida phone do kakthake. Madom jana Julie isudo sauduna phone pa yadre. Sanare kaplaga indhomcha ichado mama ibu waruduna chatkre. Aina tawriba pumnamakse aranba khongthang oirabra. Pumnamak aiga kainare indhomcha. Mandom jana Julie idom jana haiba wada loina tarakli dojikti. Aina di nangbu angang siksena duna layu haikibani. Nanga pamai bagana sungya yakibana teda. Laman haiduna laiki. Nangoi ki labanduna nasabu kyam nungai halage. Pikliba nacha nupisinasu nangbu warauredo. Macha nungsiba khangdabi mama amoina khankre. Indomcha ai ipuroibagi laman khumningbagi mayaina karimta khanta udre. Huzikti aigi khanta udaba wakhalduna pumnamak wahale. Aigi thamoisibu ichabusu indomcha ai sininga. Julie se hokre ai isubu phajana themage ngahak leibaga call taro. Sanare phone tongkibaga amuk ungduna phami. Junna mamacha aidi mamacha ga tumni mamacha nangai bu thadoktuna chatkinu ko akhoi da dum leiseba. Rosina mo mama nangai bu thadoktuna chatkinu ai mafam sida mama yaudana leiningde. Dasana ai kanpham khangdre ai sa singi maning thungan bangomdre ai kedo haibano ai kedo haibano ai kanpham khangdre.